ꯍꯟꯗꯛꯀꯤ ꯍꯧꯔꯤꯕ ꯇꯥꯡ 23ꯇ ꯇꯧꯔꯤꯕ ꯁꯒꯥꯡꯒꯤ ꯆꯔꯆ ꯑꯃꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗ ꯊꯣꯛꯅꯔꯤꯕ ꯔꯥꯃꯥꯟꯗꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯔꯥꯃꯥꯟꯗꯒꯤ ꯃꯐꯝꯗ ꯌꯨꯅꯤꯚꯔꯁꯦꯜ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯄꯨꯖꯔꯤꯕ ꯍꯤꯔꯣꯝ ꯄꯥꯈꯪꯕ ꯃꯉꯥꯡꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ꯫ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯂꯩꯄꯥꯛꯀꯤ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯑꯁꯣꯏꯕ ꯃꯤꯀꯨꯞ ꯑꯃꯗꯗꯤ ꯂꯩꯄꯥꯛꯅ ꯆꯥꯗꯨꯅ ꯂꯣꯏꯈꯤꯅꯤ, ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯀꯟꯕꯤꯔꯣꯏ꯫ ꯑꯩ ꯍꯥꯏꯅ ꯄꯣꯡꯒꯅꯨ, ꯏꯄꯥ ꯏꯄꯨ ꯌꯣꯟꯒꯅꯨ, ꯏꯄꯥ ꯍꯥꯠꯄ ꯃꯆꯥꯗꯣ ꯀꯨꯏꯅ ꯐꯪꯕ ꯌꯥꯗꯕꯅꯤ, ꯃꯥꯒꯤ ꯆꯪꯅꯐꯝ ꯂꯩꯔꯝꯂꯣꯏ꯫ ꯀꯜꯆꯔ ꯂꯩꯇꯅ ꯏꯔꯨꯞ ꯖꯥꯇꯤ ꯀꯔꯝ ꯇꯥꯛꯀꯅꯤ? ꯃꯅꯥꯠ ꯀꯜꯆꯔ ꯑꯗꯨꯅ ꯏꯔꯨꯞ ꯖꯥꯇꯤ ꯑꯗꯨꯅꯤ ꯈꯪꯅꯕꯅꯤ꯫ ꯄꯔꯥꯁꯦ ꯑꯁꯨꯝꯅ ꯍꯧꯁꯤꯀꯣ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯂꯣꯏ꯫ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯃꯅꯥꯠ ꯑꯗꯨꯅ ꯀꯜꯆꯔꯅ ꯇ꯭ꯔꯦꯗꯤꯁꯟꯗꯨꯅ ꯐꯨꯔꯨꯞ ꯃꯁꯛ ꯇꯥꯛꯄꯅꯤ꯫ ꯀꯜꯆꯔ ꯂꯩꯇ꯭ꯔꯕ ꯐꯨꯔꯨꯞꯅꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯥꯠ ꯂꯥꯏꯅꯤꯡ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯇꯩ ꯏꯔꯨꯞ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯃ ꯍꯥꯟꯅ ꯃꯊꯧ ꯇꯥꯏ꯫ ꯃꯤꯇꯩꯗꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟꯗ ꯁꯅꯥꯃꯍꯤ ꯀꯧꯕ ꯂꯥꯏ ꯑꯃ ꯂꯥꯠꯂꯤ, ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯀꯧꯕ ꯑꯃꯁꯨ ꯂꯥꯠꯂꯤ, ꯐꯨꯡꯒꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯤꯡꯉꯤ, ꯃꯅꯤꯡꯗꯨꯗ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯠꯂꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ 3ꯗ ꯃꯩꯔꯥ ꯃꯤꯀꯨꯞ ꯊꯥꯗꯨꯅ ꯈꯨꯔꯨꯝꯅꯩ꯫ ꯑꯗꯨꯒ ꯈꯨꯟ ꯑꯗꯨꯕꯨ ꯄꯨꯟꯅ ꯀꯣꯟꯕꯤꯕ ꯉꯥꯛꯄꯤꯕ ꯂꯥꯏ ꯑꯃ ꯂꯩ, ꯃꯗꯨꯅ ꯎꯃꯪ ꯂꯥꯏ ꯀꯧꯏ꯫ ꯃꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯆꯠꯀꯤ ꯌꯦꯡꯂꯒ ꯂꯥꯏ ꯍꯔꯥꯎꯏ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯂꯤꯠꯂꯤ, ꯅꯨꯄꯤꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯏꯅꯐꯤ ꯁꯦꯠꯂꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯐ ꯅꯨꯡꯉꯥꯏ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯅ ꯃꯌꯦꯛ ꯅꯥꯏꯕꯤ ꯃꯣꯏꯔꯥꯡ ꯐꯤꯖꯜ ꯍꯠꯄꯤ ꯁꯦꯠꯂꯤ꯫ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯃꯇꯝꯗꯗꯤ ꯔꯥꯅꯤ ꯐꯤ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯂꯤ꯫ ꯂꯨꯍꯣꯡꯕꯗ ꯑꯁꯨꯝ ꯇꯧꯅꯩ, ꯁꯤꯔꯒꯅ ꯑꯁꯨꯝ ꯇꯧꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯟꯅꯅ ꯑꯁꯨꯝ ꯍꯥꯏꯅ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯗꯨꯅ ꯃꯤꯇꯩꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯂꯨꯞꯅ ꯂꯥꯏꯅ ꯀꯣꯝꯅ ꯃꯁꯛ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯦꯟꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯆꯔꯆꯇ ꯀꯥꯏ, ꯂꯥꯏ ꯅꯤꯡꯉꯤ, ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡꯅ ꯄꯥꯏ, ꯃꯤꯌꯥꯝ ꯇꯥꯃꯤꯟꯅꯩ꯫ ꯆꯍꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯗꯅ ꯑꯆꯧꯕ ꯐꯪꯁꯟ ꯑꯃꯁꯨ ꯇꯧꯅꯩ, ꯃꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯕꯨ ꯑꯃꯗꯤ ꯃꯗꯨꯕꯨ ꯍꯧꯗꯣꯛꯂꯛꯂꯤꯕ ꯖꯥꯇꯤ ꯐꯨꯔꯨꯞꯇꯨꯕꯨ ꯈꯪꯉꯤꯕꯅꯤ꯫ ꯃꯨꯁꯂꯤꯝꯁꯤꯡꯅ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯏꯁꯪ ꯀꯥꯏ, ꯂꯥꯏ ꯅꯤꯡꯉꯤ ꯑꯃꯗꯤ ꯆꯍꯤꯒꯤ ꯏꯗ ꯍꯥꯏꯕ ꯑꯃꯁꯨ ꯄꯥꯡꯊꯣꯛꯏ꯫ ꯃꯥꯒꯤ ꯐꯤꯁꯦꯠꯅ ꯑꯁꯨꯝꯅ ꯁꯦꯠꯂꯤ ꯀꯀꯥ ꯍꯥꯏꯕ ꯃꯥꯒꯤ ꯃꯅꯥꯠ ꯂꯥꯏꯅꯤꯡ ꯑꯃ ꯂꯩꯔꯝꯕꯁꯤꯅ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯂꯥꯏꯅ ꯁꯛ ꯇꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝꯗꯨꯅ ꯀꯜꯆꯔ ꯑꯃ ꯂꯩꯇꯅꯗꯤ ꯐꯨꯔꯨꯞꯇꯨꯕꯨ ꯁꯛ ꯇꯥꯛꯅꯕ ꯃꯆꯥꯛ ꯂꯩꯇ꯭ꯔꯦ꯫ ꯃꯤꯁꯇꯔ ꯔꯥꯃꯥꯅꯟꯗ, ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯔꯜ ꯍꯥꯏꯕꯁꯦ ꯂꯩꯄꯥꯛ, ꯐꯨꯔꯨꯞ, ꯂꯣꯟ, ꯂꯥꯏꯅꯤꯡ, ꯃꯌꯦꯛ, ꯍꯣꯂꯤ ꯕꯨꯛ, ꯍꯤꯁꯇꯔꯤ, ꯄ꯭ꯔꯣꯇꯣ ꯍꯤꯁꯇꯔꯤ, ꯄꯥꯔꯁꯣꯅꯦꯜ ꯂꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯁꯦ ꯂꯩꯔꯕꯗꯤ ꯐꯨꯔꯨꯞ ꯑꯃ ꯆꯤꯡꯂꯦ꯫ ꯃꯗꯨ ꯂꯩꯇꯕ ꯐꯨꯔꯨꯞꯆꯥ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯑꯦꯟꯗ ꯀꯥꯁ ꯆꯤꯡꯂꯦ꯫ ꯇ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯥꯁꯅ ꯃꯥꯂꯦꯝꯗ ꯃꯅꯤꯡ ꯇꯝꯕ ꯌꯥꯗꯦ꯫ ꯀꯔꯤ ꯂꯣꯟꯅ ꯐꯥꯎꯅꯂꯣꯟ ꯑꯣꯏꯒꯅꯤ? ꯀꯔꯤ ꯃꯌꯦꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯆꯠꯅꯅꯕ ꯃꯌꯦꯛ ꯑꯣꯏꯒꯅꯤ? ꯑꯩꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯃꯆꯥꯛ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ?
ꯂꯩꯇꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯃꯄꯥꯟꯒꯤ ꯄꯥꯝꯖꯕ ꯑꯆꯧꯕ ꯂꯥꯏꯅꯤꯡ ꯑꯃ ꯇꯥꯟꯕ ꯆꯠꯄꯗꯤ ꯃꯥꯒꯤ ꯂꯩꯖꯗꯕꯒꯤꯅꯤ ꯑꯩꯒꯤ ꯂꯩꯅ ꯃꯤꯒꯤꯗ ꯇꯥꯡꯂꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯪꯖꯕ ꯑꯃ ꯃꯥꯂꯦꯝꯗ ꯂꯩꯇ꯭ꯔꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯍꯥꯏ ꯇꯥꯎ ꯑꯔꯖꯨꯟ ꯃꯤꯒꯤ ꯙꯔꯃ ꯍꯥꯏꯕꯁꯦ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯤꯒꯤ ꯙꯔꯃ ꯇꯥꯡꯉꯒ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯞ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯙꯔꯃꯗ ꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯨꯏꯅ ꯑꯃꯁꯨ ꯂꯩꯇ꯭ꯔꯦ 하이는 기타기 트리피 아이다기 군가 혼돌수고 파라다 야우리 마람두나 마푸 마디 란데 라리버디 미오이 바이코니 샤기 레이나 미기 땅라가 시루리바시니 마람두나 미스터 라마난다 바이블의 그런 챕터다 미타이 호폼 야우기 힌두의 그런 챕터다 미타이 호폼 레이람로이 마코이 마파 마푸 호폼 사펑기 와리다막 야우롱가니 마람두나 아돔나 아동의 분시 꼼나 힘나버기다막 미기 라이닝 짤루라버수 이빠 이쁘부디 분비다버 파이 농시르버머로 낭나 뽑루리바 이룩바세 라이박 티브나 미기 라이닝 굽나 내셔널 어디 인터내셔널기 센탕 팡다버나 낭나 써닝lâm 더버디 야이 아두고 이마라이 빡 이름담 이푸록 아시기 까름바 마탐다 마레임가 레마나나 서민나바 ngamgudege khanjabada isagi sahi tara hongdoi tara maridagi sahi hongpu taruk taret suraba phawba ahing nungthin tumba chaba tungoi naraga senjarani bai khoigumba amagi thamoida adongge wafam amagi sainana kayam thin soklongani khanbiba ngambidabra ningtamagi mahau khangdraba nation gi kanaba udraba inakki lemjaba leitraba मालेमदे हिंगनुबगी कानब करी लेरिब्रा पामजब लाइनिंग सत्पदा कनागी स्वाथिंग बलेते तौबदबो आइगे निंग तम मतमददि इसागी पोट इरन यावदबा यादे नंगी पुरुपो हुल्लबा इपा इमा हातपगा मानरबनी निंगलिबा लाइदुना नंगबु सर्गद पुबिरोय फुरुप की मागी सनबी थाजनबी अमल लैरिबा लाइथौ तिनथौगी सनबी पुंबा लाइनिंग लंबीदा खोंदारुरबा मियोय पुंबना इकाय खुनफम थोए मालेमदा हौरिबा पांबी पुंबा उवा नापी सिंगी हाइना खाइदोलिबा पुंबा पांबीदुगी साओंग सदा लेहौ महौ मना खुटपान मपान खुसात महे खुयान अदुना पांबीदुबु मसक ताकपदा संगी अदुबु पांबीदुगी मना कल्चर कवे मरमदुना सागा मियोय कांगलुप पुनमक मागे मना कल्चर अदुना फुरुक्तुबु कांगलुप्तुबु सक्ताक कदौरिबति आइखोयना सनबी अमबु हंथना हेक उरुबदा मपु मवंद लंगजरबनी मिस्टर रामानंदा नंगी नसक्ताकपदा नंगी जुमनाक सागै संगनी नंगी येक लेफम संगनी नंगना इमा इपागी इपु इबेंगी जुमनाक सागै यावदना नंगु करम खंगनी मदो मितै ओइबा मियोय अमा मसक ताकनबो अहानबा पारानी मरमदुना लाइनिंग लाइसोल अमा हेक पांथोकपगी अहानबा लाइथौदा ताइरेना पुंफाइना नहैरोना सेंदोक हाइदोकलगा मिनम्बा थानम्बा अमांबा फता होगी पुंबा कोई हाइबा मितै एखोगी थाजनबी अमा लै थाजनबी अमा हुल्लबा मागे फुरुक्तुदा पोकपा मसानी हाइनिंद्रबा अदोंगी इमा इपाबुसु हुलालबनी नाना मितोप लाइनिंग फनयामना निंगलबसु जेरूसलेम की मियोय कांगुकी साओंग सदादी कैदोंगैदा मालोय मांगोलोय दा सोकी मितै सत्तम अदु मानगनी पामजरिबा लाइनिंगदुना आइगी लुतोंग इ साओंग सदा पुनमक लोयना होंखिबा ngambigada मिस्टर रामानंदा मदो ngambiroi ओरबदी अदोमना पामजबगी मीगी सैदांग थ्रबसु नफुरुकी सनबीबु मालेमदा पाउथोकपिदबना फगनी सांगथदना
ꯑꯩ ꯁ꯭ꯄꯥ ꯈꯪꯕ ꯃꯉꯥ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ